na Sinta Leptuna Wakaf Vilgi Mayukta Khongjang Changsin Minasi Haina All Manipur Ulama Council na apel tarakli Council asina makatan hai Wakaf Bill bu chatnaba yaroi haina Musalman Singh natana atopa furuf kayana akanba Khongjang Changsin duna Supreme Court nona Khanaraba matung amuk khanna takiba while adu chatnaba yaroi haina All India Muslim Personnel Board na lauthokri masigi matung ina tha ahum chupna Khongjang Changsin bada lakliba October gitang ahumda Sinta lepagi Khongjang Changsin gadawriba sidame pung khuding makna saruk yaduna bill asigi mayukta Khongjang Changsin minasi haiba wafam thamlakli amadi hariba wakaf asi Dr. B.R. Ambedkar na Constitution da kanana susokpa yaroi hajuna iduna Thamlamlabani haiba wafam phongdorakli Nungsijaraba Manipur state asida laibiriba praja punamak yamna maruoina Islam dharma chatpa pangal punamak ke mafamda All Manipur Ulama Council gi maikaidagi wafam kharakak thamjage madudi Waqf Act 2025 haiba Government of India na puthorakpa ek ase masigi matangda Islam Musalman singna yaningdaba kaya ama phongdok na adumak namdana chathankiba madubu singnaraduna India gi Musalman amadi Musalman nataba tai jati kaya gi mioi singna Supreme Court of India da petition kaya thajinduna case matam sangna taunaraba matungda handak ikui kuidringai mamangda Supreme Court of India na pirakpa verdict rayado mado sukya yaroi chatnaba yaroi haidana All India Muslim Personnel Board na lauthorakli masi chatnaba yadabagi maram maruoina yamna kanna yamna sandokna haibagi darkar natte poina makhak panjarabada waqf haiba pot ase Islam dharma ga mari lainaba Islam gi ibadat amani masi constitution gi article 25 amadi 26 na full right piba adugumba wafam amani masida Government of India oiro natraga court oiro kanamatana maduda khut thinjinba yaroi haibase Dr. Ambedkar na sembiramba India gi constitution da yawramma maramna handak piriba mahaki Supreme Court ki interim verdict aduda khut thinjinba wafam mayam ama leiba maramna mado All India Muslim Personnel Board na reject tawi hairiba All India Muslim Personnel Board na reject tawbaga loinana masigi mayokta Khongjang Changsin bagi road map ama yathokre road map asi tha ahum gi atpani September gi tang amadagi horaga November gi tang kunthra mathoi phawba chathagadabani hairiba road map asigi mathang chatharakadaba Khongjang gi saruk ama oina lakadoriba tang ahum October gi irai numit ase India da leiriba mioi pumnamakna ayuki pung nipan dagi nungthin gi pung ani phawba masa gi sintha amata pangthoktana lepiyo pendaba phongdok piyo haibani masida Manipur da leibiriba praja section puramakna saruk yabiyu haina All Manipur Ulama Council gi maikai dagi appeal tawjari tangai makfadana lamdam masida leiriba Musalman pumnamakti hairiba October gi tang ahum irai numit ase ayuk pung nipan dagi horaga nongthin gi pung ani phawba sintha pumnamak lepkadabani aikhoina tawramba business dukan school college punamak ban tawbigadabani masida kariyuma makhan gi agitation kariyuma makhan gi lawba khongba aduga masida aikhoigi akanba safu lawba khongma atopada disturb tawba wafam ama phau leiroi aikho icham chamna aikho Musalman punamak sintha lepsi haibase All Manipur Ulama Council na ngasi aikhoigi executive committee gi mifamna lepkhibo aripni masida Manipur gi praja punamak saruk yaminasi haina appeal asi thamjari